Naha nong namay naha kin naha ima leimarel sidabigi yathangni aigi mari suba tangkak asida aina miyamda haijaningbadi manaba khunai ama purakpada aikhoi mitei macha khudingmaki kari thodang oibagi haibasigi matangdani wafamse aina hena khangle heire haibagi pandamda haijabadi natte hainabasu lei ahanbada ai haibase afaba oigadabani aina farabadi imung manungsu afaba oigani imung manung afaba oirabadi afaba khunai ama purakpa ngamgani afaba khunai amana afaba leipak ama ohenba ngamlakkani afaba leipak ama oirabadi malemgi oina changdamnarakpada irei pakna mahel haibasimak mapu magi supandamni maram asina aina haijaningbadi malem taibang pansida angakpana thanna leiribani angakpa kayagi manungda aisu amara haibase itomta hangjaba wahangni adubu thamoina angakpani khalliba khudingmakpu aina malemda paudamjaba pamjabani malemda paudamjaba haibasimak YouTube ta phongjaribasimакna oirabara haina thamoida laujai masida soiba lanba khajik yaurabasu minungsi chawba miyamna ngakpiraga aranbabu nathaibiduna achumbabu laubiu haina miyamda thamjage khoyum laibawga mari leinana isana itomta ngakjaba wari kharadang miyamda paudamjage taibangbu sembiriba mapu mabu ningjaba kayanasu wafam sida pukning chingsinbiu hainasu haijari ahanbada nongma aina turelda hi tonglaga wangma lange haina tauringaida khanghaudana akanba nonglei nungsit ama lakhi hi ado ithak irei akanbaduda lanba ngamdaduna turengi phibanda leptuna lei aina amuba pe satin ama tuplaga akanba nonglei nungsitudagi isana isabu kannanaba hotnajakhi matamduda tarang mapau oina khonjel thokna hairakhi masa masana ningjaba matung inna magi panthung phangani wahai pareng ase yamna chammi athoibadi wahai pareng asibu tajaba phangbasini ani subada english ta custard apple haiba hairang ado manana kupsillaga pamelduda panba ukhi mikup kharagi manungda hairang ado global ama oina onthokhi global aduda malemgi oiba map sayeksu yektuna lei loinana tarang mapauda asumna hairakhi madudi tungda kari lakani haiba ngamba akhang ahei matamgi oina malemda taibang phaurakhi asumna bharat haiba leipaksidasu adugumba mioi ama taibang phaurabani mahak ado matamna asum miyamda sak taklakani 1 September 2020 numitta mitei leimadi nattaba lon manadaba jati amagi nupi angaubi ama mina tanarakpagum sorok lamjauda kanna cheli matamduda ipanong pokchingu apanbana khutta salai teretki phiral pairaga tanaduna phiral chekok aduna angaubi adubu thinduna hatkhi aduga aingonda hairakhi napa aigi mingkhei minglenbu kaidaunungda kawganu hairamlaga mangkhi 28 April 2021 gi numitni brahmon amana lobuktagi phaugi pandong ama khawraga purakhi phaugi pandong ado miteigi oiba laida haibadi ipa ipuda katchaba laije isingna chamthokhi loinana miteigi thabak thauram kayada bhamona saksoliba makhogi mantragi oiba lairik kayadasu loinamak miteigi laigi isingna chamthokhi loinana sakudaba mapu mana aingonda asumna hairakhi mitei leipak kangleipak imagi awa ana pumba nangna kokpiba ngamba oijaro loinana numit ado aina ipa laida ipu laida mekruk maira langduna ima leipaki damak yaipa thongni thoram tawjakhi manga subada ima leimarel sidabina thakum suraduna mapukta thin lengba haurakhi imana chatpa waraduna aingonda hairakhi pibuknunggi angang ase nangi pibuknungda ngaihaktang sinasi loinana aigi pukta angang ase lakhi loinana isada thinba lengba haurakhi aina mafam amada lengdana phamduna lei mi mayam amasu tilli aibu panaduna kanano masu lengdana lei aina mabu masak khangde aina ipa sanamahida haiki angang ase imada amuk sinjillasi ai ware loinana aina pukta khutna tapna nanduna yengbada angang ado makokna kharomda lei aina angangi natonda khutna soktuna nankhi aigi pukki unsa yamna pakhi
ꯑꯉꯥꯡꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯅ ꯃꯌꯦꯛ ꯁꯦꯡꯅ ꯁꯣꯛꯈꯤ꯫ ꯃꯔꯛꯇꯨꯗꯒꯤ ꯀꯅꯥꯅꯣꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯈꯤ, "ꯃꯐꯝꯁꯤꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ"꯫ ꯑꯩ ꯍꯧꯒꯠꯅ ꯆꯦꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯛ ꯑꯁꯤ ꯌꯥꯝꯅ ꯀꯪꯅ ꯎꯈꯤ꯫ ꯃꯤ ꯑꯗꯨꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯇꯥꯟꯈꯤꯗꯦ꯫ ꯏꯄꯥ ꯁꯅꯥꯃꯍꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯖꯤꯜꯂꯕꯗꯤ ꯌꯥꯝꯅ ꯋꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯛꯇꯒꯤ ꯑꯁꯨꯝ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯁꯤ"꯫ ꯏꯄꯥ ꯏꯃꯥ ꯑꯅꯤꯃꯛꯅ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈꯤ꯫ ꯂꯣꯏꯅꯅ ꯈꯪꯍꯜꯂꯛꯈꯤ ꯑꯉꯥꯡ ꯑꯁꯤ ꯁꯤꯖꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯇꯥꯏꯕꯪꯂꯦꯟꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯍꯌꯦꯡ ꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤꯅꯤ, ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯨ" ꯍꯥꯏꯔꯒ ꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯈꯤ꯫ ꯑꯃꯨꯕ ꯃꯤ ꯒ꯭ꯔꯨꯞ ꯑꯃꯒ ꯉꯥꯡꯅ ꯉꯧꯕ ꯑꯃꯦꯔꯤꯀꯥꯟ ꯅꯨꯄꯤ ꯑꯅꯤꯒ꯫ ꯑꯊꯣꯏꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯃꯦꯔꯤꯀꯥꯟ ꯅꯨꯄꯤ ꯑꯅꯤꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯊꯣꯏꯕꯅꯤ ꯈꯟꯖꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯆꯨ ꯑꯗꯨꯗꯤ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯛꯄꯗ ꯑꯩ ꯑꯣꯏꯅ ꯑꯉꯧꯕ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯩꯅ ꯎꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯈꯪꯍꯧꯗꯅ ꯃꯌꯥꯡ ꯂꯥꯟꯃꯤ ꯁꯤꯈ ꯔꯦꯖꯤꯃꯦꯟꯒꯤ ꯃꯀꯣꯏ ꯆꯣꯝꯕ ꯀꯌꯥꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯃꯥꯏꯗ ꯀꯣꯛꯇ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯆꯤꯟ ꯑꯗꯣ ꯊꯝꯈꯤ꯫ ꯑꯩꯅ ꯌꯥꯝꯅ ꯆꯝꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ, ꯁꯨꯞꯅꯇꯒꯤ ꯃꯣꯕꯥꯏꯜ ꯁꯤꯃꯇꯅꯤ" ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯄꯤꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯀꯥ ꯑꯃꯗ ꯑꯩꯅ ꯐꯝꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯑꯩꯅ ꯄꯟꯊꯧ ꯏꯄꯥ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯑꯄꯥꯟꯕꯗ ꯀꯠꯄ ꯈꯤꯔ ꯑꯗꯣ ꯏꯄꯥꯅ ꯈꯤꯔ ꯃꯔꯨ ꯑꯃ ꯂꯧꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯑꯩꯅ ꯂꯣꯏꯅ ꯄꯤꯖꯈꯤ꯫ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯩ ꯀꯥ ꯑꯃꯗ ꯂꯩ꯫ ꯈꯪꯍꯧꯗꯅ ꯃꯨꯁꯂꯤꯝ ꯂꯥꯜꯍꯧꯕ ꯑꯃ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯑꯗꯣ ꯄꯥꯏꯌꯨ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯏꯟꯊꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯕꯥꯏꯛꯇ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕ ꯃꯨꯁꯂꯤꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯂꯣꯠꯅꯅꯕ ꯃꯐꯝ ꯊꯤꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯈꯤ, "ꯃꯐꯝꯁꯤꯗ ꯂꯥꯜꯍꯧꯕ ꯆꯦꯟꯁꯤꯜꯂꯛꯄ꯭ꯔꯥ"? ꯑꯩꯅ ꯀꯤꯅ ꯈꯨꯝꯈꯤ, "ꯑꯩ ꯈꯪꯗꯦ"꯫ ꯑꯗꯨꯕꯨ ꯂꯥꯜꯍꯧꯕ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, "ꯁꯔꯦꯟꯗꯔ ꯇꯧꯒꯦ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯃꯥꯕꯨ ꯇꯥꯟꯅꯕꯅꯣ"꯫ ꯃꯇꯥꯡꯗꯨꯗ ꯑꯩ ꯇꯥꯏꯕꯪꯂꯦꯟꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯁꯛꯈꯪꯗꯕ ꯑꯥꯔꯃꯤ ꯑꯃ ꯀꯣꯝꯕꯥꯠ ꯗ꯭ꯔꯦꯁꯇ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯂꯤꯠꯂꯒ ꯍꯦꯟꯀꯥꯞ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯕꯨ ꯐꯥꯒꯦ ꯃꯇꯥꯒꯨꯝ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯠ ꯑꯅꯤ ꯄꯤꯁꯤꯟꯈꯤ, "ꯐꯥꯕꯤꯔꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯅꯤꯡꯗ ꯑꯩ ꯂꯦꯞꯄ ꯌꯥꯗꯕ꯭ꯔꯥ"꯫ ꯂꯣꯏꯅꯅ ꯑꯩ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ꯫ ꯃꯊꯪ ꯇꯥꯕ ꯑꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ, "ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯃꯛ ꯂꯥꯡꯑꯣꯟ ꯂꯥꯡꯗꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯅ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯑꯅꯝ ꯑꯍꯥ ꯆꯨꯍꯜꯂꯝꯕꯗꯣ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯃꯝꯕ ꯑꯍꯤꯡꯅ ꯂꯣꯏꯗꯨꯅ ꯏꯅꯨꯡ ꯉꯥꯜꯂꯒ ꯑꯉꯥꯟꯕ ꯀꯣꯔꯧꯕꯨ ꯎꯕ ꯐꯪꯖꯕꯒꯨꯝ ꯏꯄꯥ ꯏꯄꯨ ꯌꯥꯀꯥꯏꯔꯦ, ꯏꯃꯥ ꯏꯕꯦꯟ ꯍꯧꯒꯠꯂꯦ, ꯃꯆꯥ ꯃꯁꯨ ꯅꯥꯎꯀꯣꯜꯂꯦ꯫ ꯃꯇꯝ ꯇꯟꯖꯥ ꯑꯁꯤꯗꯤ ꯃꯄꯥ ꯃꯃꯥ ꯃꯁꯛ ꯈꯪꯅ ꯃꯄꯨ ꯃꯕꯦꯟ ꯅꯤꯡꯖꯕꯗꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯄꯨ ꯂꯥꯏꯅꯤꯡꯕꯨ ꯊꯧꯑꯣꯏꯗꯕ, ꯃꯄꯥ ꯃꯄꯨ ꯍꯨꯟꯅ ꯉꯥꯡꯕ ꯃꯆꯥꯗꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯒꯅꯤ꯫ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯁꯦ ꯑꯇꯥꯕꯗꯤ ꯀꯅꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨ, ꯃꯤꯅ ꯂꯥꯏꯕꯨ ꯁꯥꯔꯒ ꯑꯈꯪ ꯑꯍꯩ ꯁꯥꯕꯗꯤ ꯇꯥꯖꯅꯤꯡꯗꯦ ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯑꯁꯤꯃꯛ ꯆꯤꯟꯕꯥꯟꯗꯒꯤ ꯐꯣꯡꯂꯕꯗꯤ ꯑꯁꯤꯃꯁꯨ ꯇꯥꯖꯧꯗꯣ, ꯈꯪꯗꯕꯁꯨ ꯈꯪꯅꯕ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤꯗꯣ, ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯏꯆꯥ ꯑꯣꯏꯕ ꯅꯍꯥꯛꯇꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯇꯧꯒꯦ ꯇꯧꯗꯦꯗꯣ ꯅꯄꯥ ꯅꯄꯨ ꯌꯥꯊꯪꯅꯤ, ꯍꯥꯏꯗꯕꯁꯨ ꯌꯥꯔꯣꯏꯗꯣ, ꯇꯧꯗꯕꯁꯨ ꯌꯥꯔꯣꯏꯗꯣ, ꯑꯇꯤꯌꯥ ꯏꯄꯥ ꯁꯤꯗꯕꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯄꯨꯛꯆꯦꯜ ꯆꯨꯝꯕ, ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ, ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ, ꯑꯩꯒꯤ ꯃꯤꯒꯤ ꯈꯪꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯆꯨꯝꯕ ꯆꯠꯂꯕꯁꯨ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗ꯭ꯔꯕꯗꯤ
ꯇꯧꯔꯨꯕ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕꯗ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯕꯨ ꯏꯁꯥꯅ ꯈꯪꯖꯕ, ꯃꯤꯇꯣꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ, ꯑꯗꯨꯒ ꯃꯤꯇꯣꯞ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯕꯨ ꯈꯪꯕꯤꯕ, ꯂꯣꯏꯅꯅ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯒ ꯇꯥꯏꯕꯪꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ꯫ ꯑꯩ ꯀꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯁꯨ ꯈꯪꯗꯦ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯂꯣꯟꯁꯨ ꯇꯝꯕꯤꯔꯦ, ꯇꯔꯥ ꯆꯥꯛ ꯄꯤꯖꯗꯨꯅ ꯁꯥ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯦ, ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕꯤꯔꯦ, ꯂꯣꯏꯅꯅ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯑꯩꯅꯗꯤ ꯈꯪꯖꯗ꯭ꯔꯕ ꯋꯥꯔꯤ ꯈꯣꯡꯒꯨꯜ ꯀꯌꯥꯁꯨ ꯂꯤꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯂꯦꯝꯗ ꯈꯦꯟꯅꯕ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯗ ꯌꯥꯎꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯡꯈꯩ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯄꯨꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕꯗꯤ ꯇꯉꯥꯏꯈꯤꯁꯤ꯫ ꯃꯤꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛꯅ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯦ, ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯦ꯫ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥꯗ ꯀꯥꯔꯟ ꯇꯥꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯆꯤꯟꯕꯥꯟꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯂꯥꯏꯅ ꯏꯄꯨ ꯂꯥꯏꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ, ꯃꯥꯂꯦꯝꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯒꯨꯝ ꯃꯤꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯂꯕꯗꯇ ꯃꯥꯂꯦꯝꯗ ꯃꯇꯤꯡ ꯊꯣꯛꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯈꯨꯗꯝ ꯑꯃꯇꯪ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯒꯜꯕꯨ ꯇꯨꯡꯑꯣꯏꯅꯔꯒ ꯃꯥꯂꯦꯝꯗ ꯁꯤꯟꯕ ꯊꯨꯡꯅ ꯑꯐꯕ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯨꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯩ ꯌꯥꯟꯗꯕ ꯎꯄꯥꯜꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯄꯥ ꯅꯣꯡꯄꯣꯛ ꯆꯤꯡꯎ ꯑꯄꯥꯟꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯄꯥꯎꯗꯝꯖꯒꯦ, ꯃꯗꯨꯗꯤ ꯀꯁꯥꯔ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯍꯥꯏꯕ ꯈꯨꯟ ꯑꯁꯤꯗ ꯃꯤꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛꯅ ꯏꯁꯥꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯄꯨꯟꯅ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯀꯅꯥꯅ ꯑꯩꯕꯨ ꯑꯈꯪ ꯑꯍꯩ ꯁꯥꯕꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯁꯤꯗꯕ ꯃꯄꯨ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯖꯕ ꯉꯝꯅꯅꯕꯒꯤ ꯃꯤꯌꯥꯝꯗꯒꯤ ꯌꯥꯏꯐ-ꯊꯧ ꯅꯤꯖꯔꯤ꯫ ꯌꯥꯏꯐ-ꯊꯧꯖꯥꯜ ꯍꯥꯞꯄꯤꯔꯁꯤ, ꯄꯤꯅꯕꯤꯔꯁꯤ꯫ ꯌꯥꯏꯐꯔꯦ꯫